ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯆꯪꯂꯤꯕ ꯄꯨꯟꯁꯤ ꯃꯥꯅ ꯍꯨꯡꯂꯤ ꯋꯥꯍꯪ ꯑꯃꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯤ ꯊꯥꯖꯒꯤ ꯃꯉꯥꯜ ꯀꯔꯤꯒꯤ ꯈꯜꯂꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯜ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯆꯪꯂꯤꯕ ꯄꯨꯟꯁꯤ ꯃꯥꯅ ꯍꯪꯂꯦ ꯋꯥꯍꯪ ꯑꯃꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯤ ꯊꯥꯖꯒꯤ ꯃꯉꯥꯜ ꯀꯔꯤꯒꯤ ꯈꯜꯂꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯜ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯎꯠꯂꯨꯕ ꯅꯪ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯅꯤ ꯆꯩꯅꯥ ꯑꯁꯤ ꯏꯊꯟꯇ ꯈꯟꯖꯧ ꯍꯥꯏꯅ ꯄꯤꯔꯝꯕ ꯆꯩꯅꯥꯗꯨꯒꯤ ꯈꯟꯖꯔꯤꯌꯦ ꯉꯁꯤ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯔꯝꯃꯤ ꯑꯍꯤꯡ ꯑꯃꯒꯤ ꯄꯨꯔꯅꯤꯃꯥꯕꯨ ꯇꯥꯈꯣ ꯋꯥꯔꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯇꯝꯂꯤꯕꯅꯤ ꯅꯤꯡꯉꯝꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯑꯩꯒꯤ ꯉꯁꯤ ꯑꯋꯥꯕ ꯀꯌꯥꯗꯨꯗꯤ ꯐꯪꯍꯧꯔꯤ ꯏꯊꯟꯇ ꯆꯠꯈꯤ ꯅꯪꯒꯤ ꯂꯥꯞꯅ ꯃꯤꯔꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯝꯗꯨꯅ ꯄꯨꯕꯤꯈꯤꯕ ꯑꯄꯪꯕ ꯊꯃꯣꯏ ꯃꯥꯁꯨ ꯈꯪꯍꯧꯗ ꯍꯨꯝꯂꯛꯈꯤꯕ ꯑꯃꯝꯕ ꯅꯣꯡꯂꯩ ꯃꯥꯅ ꯃꯥꯏꯀꯩ ꯈꯪꯗ꯭ꯔ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯉꯥꯏꯔꯤꯌꯦ ꯅꯪꯇꯕꯨ ꯍꯜꯂꯛꯄꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯁꯤꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯍꯧꯔꯦ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯅ ꯁꯥꯕ ꯃꯤꯇꯝꯒꯨꯝ ꯇꯥꯔꯔꯣꯏ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯎꯔꯔꯣꯏ ꯅꯪꯒꯤ ꯁꯛꯇꯝꯁꯨ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯅꯪꯅ ꯍꯥꯏꯈꯤꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯀꯌꯥ ꯆꯥꯛꯂꯔꯦ ꯊꯃꯣꯏꯗ ꯆꯨꯔꯝꯕ ꯃꯩꯔꯤꯅ ꯁꯦꯝꯈꯤꯕ ꯂꯩꯆꯟꯗꯣ ꯅꯩꯍꯠꯄꯤꯔꯝꯂꯦ ꯃꯇꯝꯗꯤ ꯂꯣꯏꯈꯤꯅꯤ ꯀꯅꯥꯁꯨ ꯉꯥꯏꯔꯝꯗꯅ ꯆꯠꯈꯤꯅꯤ ꯅꯪꯁꯨ ꯂꯝꯕꯤ ꯑꯃꯗ ꯍꯥꯏꯖꯈꯤ ꯑꯩꯍꯥꯛꯇꯤ ꯇꯥꯕꯤꯗ ꯆꯠꯈꯤ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯀꯌꯥ ꯋꯥꯅ ꯈꯪꯖꯈꯤꯕ ꯈꯪꯕꯤꯗꯅ ꯇꯥꯕꯤꯗꯅ ꯍꯨꯝꯗꯨꯅ ꯄꯣꯛꯈꯤ ꯃꯥꯂꯪꯕ ꯃꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯃꯥꯅ ꯑꯣꯏꯍꯜꯂꯤ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯄꯣꯠꯂꯣꯏꯗꯨꯅ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯅꯪ ꯌꯥꯎꯗ꯭ꯔ ꯂꯝꯕꯤꯁꯤꯗ ꯏꯗꯣꯝ ꯂꯩꯍꯧꯔꯤꯕ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯆꯪꯂꯤꯕ ꯄꯨꯟꯁꯤ ꯃꯥꯅ ꯍꯪꯂꯤ ꯋꯥꯍꯪ ꯑꯃꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯤ ꯊꯥꯖꯒꯤ ꯃꯉꯥꯜ ꯀꯔꯤꯒꯤ ꯈꯜꯂꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯜ